ฮะนานุเธอควางจะชวนนำมันดันนะเองหักตั้งควางจะไปแล้วก็เลยเลยอยู่สิเดอูระก็ขังบังอ่ะมีไอ้สิพี่บัมสิแกมยำสกเซลล์ไม่หายตัวอะตัวมันควางสิเต็กๆนะควางจะไปแล้วก็ทุ่มสิจ้าวันนี้อะตัวสิकितना सुंदर सुंदर बनाए हैं ये फ्लावर वाला ग्लास तो जाओ जेल दो जैसे मसी मान सी नुमीसे जब यामना हौरे बनेको अदुगी दमकता ए पिसुम से फोजरे दुम हाय मैम गुड मॉर्निंग वेलकम बैक टू माय चैनल मैम आई ngasi से दुम युकी मॉर्निंग रूटीन दगी हौजरे आई सेसिगा दुम वाई सिचन बा हाना तौबा तौजरे सेसिगा तपना सुमाई वाई सिचन फजना तौजरे अदो मैम आईगी फिबम से उबदा मैम लोंना बिगनुको फिबम से आईगी ड्रेस सेली जेसु वाई इथनता उबदा इसा इथनता उबदा नोकनिंग बसु फावेबा हाइदि वीडियो सिदा उरगा खंगबा ngame aise phibam se kyam yam soksallamne haido ado mayam kaidi tawni upai di leite sigi matang sida di asum oiba tabani ado mayam su sum khangnari do ni ado mayam ai sum tapna tawdana sisa wai season function madum tawjare mapan mu sijare sumai tawdana ado yam wana di khona jabani ko khwang si tek na khwang je pai ga dum sijabani ado sidam mapan dam wa si se ising je haidaraga wiper sine nan thoktu ni bako asigi mapan ji sum ising na sumai toroga dum kang khiyabani ko ising je sumai na haidaraga mapan na sumai na wiper sine sum nan thokpi khiraga adum ji ising se swai la nang hakung ta second ama da dum kang gi aduna sumai tang tawre mapan gi sidi adu loraba matungda mapan gi ising alembado makhadam haithara thambire wamandana ngahantang leptana leire khwang sin non tharaga hangalakpada yam wai bane ko aduni adoi hoji sida umkamo imung gi umkamo wai tithokpa kotokpa tawjare sum tamna sum mayam sum jengminasi asini numgi di morning daily routine hababu kari hoini asini nubi obi gi punsi asini मैम अदम आई तबना सुम वाई से तैबा हौजरे वाई से तैसन को तीथो कोतोकना तौजरे मपान दसो आई सुम हांग जेंगिनी मपा लाकप्रा आइना मासु पिटी चखीबेको अदो हलाद्रा आइदना ngasi से थेंगे बहुतपा कईनोदी इचा नुपा गिसु स्कूल लेतबनिना अदुना इदुम थेंगना दुम खतंग थेंगलप तौना हवले अदुना नंगरोइद्रा आइदना मपासु लाकपगी मतम दोसले नंगरोइद्रा आइदना इदुम तबना होनारेबको जांगनासु दुम तौनबदु होनाजबनी अदो दुम आइना वाइ तैरी खोलेंगे दुम मपासु दुम जौरेबको अदु जौरागा मासु लापगा दुम चारा थागा दगी इरुजा माइथरगा चारा था चतोइनी अदो आई वाइ तेबदी लोइदोरे लोइरागा दुम इरुजा माइथरगा दई मागी ब्रेकफास्ट तौरगा दुम पिगिदोइनेबको अदुमाइ तौना आई सुमाइना चाखुमदा मुते थोकजरे सुमत मैम मतंग दुम जिंगमिनरसी अदुगा इरु थोपा लोइरबा मतुंगदा मपागी ब्रेकफास्ट तो सेम कोतना तौदना मादो पिजरगा थादोखरे मा चटखरबा मतुंगदा आई सिजा फिरोन फौबगी थोलकपने फिरोन मैम सिसु असिगी फिरोन से हाइदिको अंगांगी फिरोन कैका मैम सिसि माना दुम सुबिरबने अदो इसागिदि आइना दुम सुजरे दुम तमना तौना अदो नोथबसे यामना वायबको फिरोन सुबा खोटपदा तौबसे यामना वाय अदुना माना दुम अंगांगी फिरोन सिति दुम सुबिरबने अदो इसिसिगा फीसे दुम नुसा से कन्ना सारक्ट्रिङैदा इसा हाना दुम फौदोक चहौरगे फीसे असिनी मैम अदो हौजी सिसिगा इचा नुपासिना कन्ना मासे मखोंग हामेबनेको अदो मा कन्ना कौरी अइंगोंदा अइना लाए ngaइखो अइ फी फौरी ने हाइबनेबको अदो सिसे मखोंग हामबगे मासे कन्ना कौरै अइंगोंदा लोइरे ममा लाओ अइदना अदुगा हौजिना अमु ब्रेकफास्ट चानारंबगी कोन मयाम सिंदो हौजि सुम सिगा फेंगदोकजरे कोन से अदगी फबुंग चारंबसिसु होजी लोइसले दुम आइदी यामना बुदी ngasai बुदी लोइसन ग्रबनी अदो इचा नुपासिना
ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯐꯤꯔꯣꯟꯐꯝꯁꯦ ꯂꯣꯏꯁꯟꯕ ꯌꯥꯗꯦ ꯃꯥꯁꯤ ꯁ꯭ꯀꯨꯜꯗꯣ ꯆꯠꯇ꯭ꯔꯕꯅꯤꯅ ꯁ꯭ꯀꯨꯜ ꯍꯦꯛ ꯂꯩꯇ꯭ꯔꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯆꯈꯥꯏꯅ ꯂꯩꯗꯣꯏꯅꯤ ꯐꯕꯨꯡꯉꯣ ꯀꯔꯤꯑꯣꯁꯦ ꯑꯗꯨꯝ ꯑꯩꯅ ꯁꯦꯝꯖꯤꯜꯂꯝꯕꯁꯦ ꯃꯥꯅ ꯃꯊꯛꯁꯦ ꯆꯣꯡꯈꯠꯂ ꯅꯩꯗꯅ ꯑꯗꯨꯝ ꯆꯈꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯂꯣꯏꯁꯜꯂꯁꯨ ꯑꯗꯨꯝ ꯀꯥꯟꯅꯗꯦ ꯑꯗꯣ ꯁꯤꯁꯦ ꯏꯁꯤꯡ ꯕꯣꯇꯜꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯏꯁꯤꯡꯁꯤꯁꯨ ꯍꯥꯜꯂꯨꯈꯤꯒꯦꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯏꯁꯤꯡꯁꯤꯁꯨ ꯍꯥꯟꯊꯣꯛꯑꯦ ꯑꯗꯣ ꯏꯁꯤꯡꯁꯦ ꯍꯥꯜꯂꯒ ꯊꯝꯃꯒꯦ ꯑꯗꯣ ꯊꯝꯃꯒ ꯁꯤꯗ ꯑꯃꯨꯛ ꯑꯩ ꯍꯧꯖꯤꯛ ꯒꯨꯂꯤꯃꯨꯛ ꯆꯥꯗꯣꯏꯅꯦ ꯁꯤ ꯒꯨꯂꯤꯁꯤ ꯑꯃꯨꯛ ꯗꯦꯂꯤꯒꯤ ꯔꯨꯇꯤꯟ ꯑꯩꯒꯤ ꯒꯨꯂꯤ ꯆꯥꯖꯔꯛꯑꯒꯦ ꯒꯨꯂꯤꯁꯨ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯈ꯭ꯋꯥꯡꯁꯤꯁꯨ ꯅꯥꯃꯟꯗꯅ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯈ꯭ꯋꯥꯡꯁꯦ ꯄꯥꯏꯔꯒ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯍꯥꯏꯕꯨ ꯂꯣꯏꯔꯦ ꯑꯗꯣ ꯃꯄꯥꯟꯗ ꯉꯪꯉꯤꯁꯦ ꯅꯥꯄꯤ ꯀꯛꯄ ꯂꯥꯛꯑꯦꯕꯀꯣ ꯃꯌꯥꯝꯗꯨ ꯁꯤꯔꯦ ꯑꯥꯗ ꯅꯥꯄꯤ ꯀꯛꯏꯁꯤꯔꯕ ꯁꯤꯒꯤ ꯃꯈꯣꯟꯅꯤ ꯇꯥꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯌꯦꯡꯃꯤꯟꯅꯔꯨꯁꯤꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯋꯥ ꯐꯗꯤꯒꯣꯝꯒꯤ ꯁꯤꯗ ꯂꯩꯔꯦ ꯖꯦꯟꯗꯦꯝꯗꯣ ꯅꯍꯥꯟꯒꯤ ꯊꯥꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯪꯒꯥꯝꯁꯤꯀꯣ ꯅꯨꯡꯁꯥ ꯁꯥꯏꯗꯅꯅꯦ ꯁꯨꯃꯥꯏꯅꯅꯦ ꯈꯟꯖꯜꯂꯒ ꯊꯝꯃꯤꯕ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯃꯔꯥꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯖꯔꯛꯑꯦ ꯈꯔꯗꯤ ꯁꯤꯁꯨ ꯃꯔꯛ ꯑꯃꯗ ꯍꯨꯏꯁꯤꯅꯅꯦ ꯈꯨꯒꯥꯏꯗꯅ ꯀꯨꯟꯗꯅ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕꯩ ꯋꯥꯅꯤ ꯌꯦꯡꯉꯨ ꯃꯔꯥ ꯑꯗꯨꯝ ꯐꯗꯤ ꯐꯒꯠꯂꯛꯑꯦ ꯆꯣꯡꯈꯠꯂꯛꯑꯦ ꯏꯪꯈꯣꯜꯒ ꯂꯩꯕꯒꯁꯦ ꯁꯤ ꯄꯦꯔꯨꯛꯁꯤꯗꯤ ꯁꯤꯔꯕ ꯈꯪꯗꯦꯅꯦ ꯄꯦꯔꯨꯛꯁꯤ ꯉꯁꯪ ꯉꯥꯡꯉꯤꯅꯦ ꯄꯦꯔꯨꯛꯁꯤ ꯁꯤꯔꯕ ꯈꯪꯗꯦꯅꯦ ꯍꯪꯒꯥꯝꯁꯤꯁꯨ ꯁꯨꯝ ꯐꯒꯗꯤ ꯐꯒꯠꯂꯛꯑꯦ ꯈꯔꯗꯤ ꯃꯁꯥꯗꯤ ꯁꯨꯝ ꯇꯦꯛꯈꯠꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃꯁꯤꯁꯨꯅꯦ ꯇꯧꯒꯗꯕꯗꯣ ꯇꯧꯗꯅ ꯂꯩꯔꯦ ꯃꯇꯝ ꯑꯃꯠꯇ ꯐꯪꯗꯕꯒꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯆꯠꯄꯒꯤ ꯃꯇꯝ ꯐꯪꯗꯕꯒꯤ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤꯅ ꯌꯦꯡꯉꯅꯤ ꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯔꯨꯇꯤꯟ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯥꯔꯣꯒꯤ ꯆꯥꯛ ꯊꯣꯡꯕꯩ ꯃꯇꯝ ꯆꯥꯎꯔꯛꯑꯅꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯨꯝ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯒꯅꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯅꯤ ꯑꯃꯨꯛ ꯑꯉꯥꯡꯒꯤ ꯑꯃꯨꯛ ꯁꯦꯕꯥ ꯑꯃꯨꯛ ꯑꯁ ꯍꯥꯕꯤ ꯖꯥꯕꯤ ꯀꯩ ꯍꯥꯏꯅꯤ ꯍꯥ ꯅꯥꯅꯨ ꯊꯣꯏ ꯁꯤꯗ ꯂꯥꯛꯑꯣ ꯃꯁꯤꯅꯅꯦ ꯑꯗꯨ ꯅꯥꯄꯤ ꯃꯔꯛꯁꯤ ꯅꯥꯄꯤ ꯀꯩꯁꯤꯒ ꯃꯥ ꯆꯪꯉ ꯌꯦꯡꯉꯤꯕ ꯃꯤ ꯀꯅꯥꯝ ꯁꯥꯟꯅꯕ ꯊꯣꯛꯂꯛꯇꯦ ꯆꯪ ꯂꯥꯎ ꯁꯥꯟꯅꯕ ꯊꯣꯛꯄ ꯊꯣꯛꯇꯒꯤ ꯃꯥꯅ ꯁꯤꯒ ꯆꯦꯜꯂꯥꯎ ꯁꯤ ꯂꯥꯛꯇꯦꯁꯦ ꯆꯠꯈ꯭ꯔꯦꯁꯦ ꯂꯝꯍꯦꯟꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯍꯧꯖꯤꯛꯇꯤ ꯐꯤ ꯐꯧꯔꯤꯕ ꯅꯨꯄꯤꯗꯣ ꯃꯥꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯕꯪꯒꯥꯂꯤꯅꯦꯕ ꯈꯪꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯐꯤ ꯐꯧ ꯂꯩꯕ ꯅꯨꯄꯤꯗꯣ ꯕꯪꯒꯥꯂꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯦꯟꯗꯜ ꯁꯥꯏꯌꯦꯕꯅꯦ ꯍꯌꯦꯡꯁꯤ ꯁꯟꯗꯦꯅꯤ ꯍꯌꯦꯡꯁꯦ ꯀꯩꯅꯣꯒꯤ ꯗꯤꯋꯥꯂꯤ ꯃꯦꯂꯥ ꯇꯧꯒꯅꯦꯕꯀꯣ ꯑꯗꯣ ꯗꯤꯋꯥꯂꯤ ꯃꯦꯂꯥ ꯇꯧꯕꯗꯣ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯀꯦꯟꯗꯜ ꯁꯥꯔꯒ ꯌꯣꯟꯗꯣꯏꯅꯦꯕ ꯀꯦꯟꯗꯜ ꯁꯥꯕ ꯃꯥꯁꯦ ꯑꯗꯨꯝ ꯃꯃꯥꯡꯗ ꯇꯝꯃꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯗꯣ ꯀꯦꯟꯗꯜꯗꯣ ꯁꯥꯔꯒ ꯃꯥ ꯌꯣꯟꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯥꯒꯤ ꯀꯦꯟꯗꯜ ꯁꯥꯕꯗꯣ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯝ ꯃꯊꯪ ꯇꯧꯅ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯛꯑꯒꯦ ꯊꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯈꯣꯠꯂ ꯃꯇꯨꯡꯗ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯃꯇꯦꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯩꯅꯣꯗꯨꯁꯨ ꯍꯥꯞꯄꯛꯀꯦꯀꯣ ꯑꯗꯒꯤ ꯗꯤꯋꯥꯂꯤꯒꯤ ꯃꯦꯂꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤꯅꯦ ꯑꯇꯣꯞꯄ ꯌꯥꯎꯗꯕꯤꯗꯅꯦ 4Gꯒꯤ ꯇꯅꯦꯕꯀꯣ ꯑꯥꯔꯃꯤꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯂꯥ ꯍꯥꯏꯇꯥꯔꯦ ꯗꯤꯋꯥꯂꯤ ꯃꯦꯂꯥ ꯑꯗꯨ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯤꯒ ꯑꯗꯨꯝ ꯍꯌꯦꯡꯗꯣ ꯃꯦꯂꯥ ꯑꯣꯏꯕꯒꯅꯤꯅ ꯑꯗꯣ ꯑꯩ ꯄꯤꯁꯨꯝꯁꯦ ꯌꯥꯝꯅ ꯍꯧꯔꯦꯕꯅꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯄꯤꯁꯨꯝꯁꯦ ꯐꯣꯏꯖꯔꯦ ꯑꯗꯨꯝ ꯈꯔ ꯐꯟꯗꯣꯛꯆꯔꯦ ꯊ꯭ꯔꯦꯗꯤꯡ ꯇꯧꯖꯔꯦ ꯏꯁꯥꯅ ꯏꯊꯟꯇꯅ ꯑꯗꯨꯝ ꯇꯞꯅ ꯑꯗꯣ ꯁꯤꯅꯤ ꯐꯥꯏꯅꯦꯜ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯄꯤꯁꯨꯝꯗꯤ ꯌꯥꯎꯖꯗꯕꯅꯤ나 ꯑꯗꯨꯝ ꯁꯨꯃꯥꯏ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯀꯦꯟꯗꯜ ꯁꯥꯏ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯔꯨꯝꯗ ꯆꯠꯂꯤꯃꯤ ꯌꯦꯡꯍꯜꯂꯛꯀꯦ दीदी आ गई मैं वीडियो बना के देखो सी दीदी से ना साड़ी में कैंडल देखो कितना सुंदर बनाए हैं ये फ्लावर वाला ये बहुत डिजाइन ये वाला देखो सी हयेंग दिवाली दा फम दो में से दिवाली मेला तौगनेबको अदुगैदुगा फमबगीदमक्ता से कैंडल मयाम मा सारगा माना सी जोंदोइनी पैकिंग तौरेसे फजद्रा
ꯁꯤꯁꯦ ꯐ꯭ꯂꯥꯋꯔꯒꯤ ꯂꯩꯔꯦ ꯔꯣꯁꯀꯤ अरे सीसी मनम नुशी बनी है ना खुशबू वाला। ये भी देखो एक डिजाइन कितना सुंदर बनाए हैं। इधर भी है ये जेल वाला ग्लास तो जाओ जेल की दो जैसे मसी मानो सी बनी से फजबनी हो सी है मेलादा उदन अना वीडियो मत खल हौगना लापन मागी फजद्रा मैम सी दीदी से ना सेम हाय करो हाय ये दीदी ने बनाया है